koigi thama se ki manungda koigi lengak se semhong ba MLA singna tawra kadori bribe je masi koi dum hangning ba wang su dum oi aduga khangning ba su dum poi natragana semdragana koi kamai to ba dum PR se sangthara dum leigadori ba masi sina koida kyam kaira kadori ba 2000 koigi 27 di election gi matam yoro kadori no za samtang se kamai yeng dan jo sana madu mangni akoigi ngasai gi Congress ke su lai ko kaino da Delhi da adum adagi BJP ki su loin lai NDA ki su ko UPF is lak na wa ta na na ko ta na me amam tawe adu machi he halaga lenga khem do re lenga ki sheme possibility lai hai we popular government le chadum press ta ngale chen thoi ko ko gi ruling gi kari gi lai ba hana gi kaino sing sina yo ne wale mele sing sina adu masida akoina khwai lagi kaino se kawai da ba amadi haiba akoigi laiba honorable MP sing ko haidi masi political gi da nate akoi Congress BJP gi wafam yim sai thang la adagi akoi laiba honorable MLA sing akoigi maitei community gi ayam sing se ko moi ma tha ma si su IDP ne akoi laiba honorable MLA sing su adai honorable MP sing su moi ma tha ma su IDP moi su haiba governor de buffer zone chang ba ya de hai leiki hai buffer zone ko adu som da di honorable MP oigara honorable MLA oigara buffer zone si lanjin ba ya de ram thing ye si paina chang ba ya de adu oi bata di akoi leiba kaino sing si maitei community sing gi representing sia punna IDP sing gi akoi atau leader sing atau IDP gi ko aduna masi khangna akoi na leiba popular government form tawgani tawroi haibi kaino sida masida discussion yam tawgre adu wasi bawdari adugi kaino si leite ngai masigi tham da semani numit tarani da khangani kunni da khangani hawdi se dum haidi dana ko masi pochi kaino si adu bu wasi bawdari popular government semai kaino si leite ba adu masigi khwai chauna factor oina leibsi akoi shuda leib kang uchina kawraga hawji moi discussion tawrimne popular government ji semni semo haje adu makhada center gi makhada leyo kanguni adu oi batari nga sa jo ina hajagre center na semani no matamda popular government semangam center na semo haina matam si sum sangdo ning matari PR ruli lai si jo amu extend taw gi neba Jammu Kashmir da sum taw thang na dum tat ki dana ko ya haira ga moi ge kaino singsi yadore haira sumai sathan gi ba adu oi bata di masigi kaino singsi punchan na ba amadi akoi lairiba honorable singsi gi achauba voice ama da ka leba nga ki haibadu na taba akoi masida punchan na ga sumai to political party gi kaino sita akoi Manipur chi popular government form tawdoi dissolve to biro na to masi board election to biro na to masi tawdoi lai ta di miam pajara ko lairiba che ngale chen statement thoga political gi kaino si party gi kaino gi magi 27 gi election gi khoi gi vote khombai monga kunga ngang masina di baza myam da kana wadi puro oiba aduna masida lakturi ba point ni sana tham ta ngai chile hauji masi center na kari gumba magi laiba lengak si mawong si akoi popular government form to buda kuki yogi yautraba kuki jo haiba so called kuki yogi moi MLA singtin yautana form to budi Manipur ye oina yadawni na masi ye form to rubda toan administration gi tabai mami sin laktori ne adu oi bata di masi gi achauba kaino sing si role loriba akoi gi form to gani ra lawi sia moi kuki da lairiba akoi gi lairiba moi gi MLA sing sia masi gi kaino si karmaina to gadabno moi gi makutta lai haiba sia haidi akoi popular government form to sia moi na ya di haidu makutta lai aduga PR rule sangdoi PR se moi makutta lai haiba se sumaina thamjaki Okay, thaga cheri oza gi chilaba matam kya kai thokpiraga ngasi gi pauche sing asida khanani nabada saru kya bibagi damakta oza bu amukha na thagar ba phongdok cheri